ngasi phongkhiba tongan ba manipuri se phongsing amasum thokhiba thawdo thoksingdagi maruoibi I pausing khonga saraga manipur top channel gi maikhaidagi myamna thamjage ahanbada pifam thokpa dearness allowance medicals allowance pibidabana pensioners sing awaba mayongnare manipur lenga ki makhara tongan ba department sing da asapa thodang loramba employees sing pension phanglaba matungda lengangna pifam thokpa dearness allowance amasum medicals allowance pibidabana pensioners sing awaba mayongnare madudana tana pensioners sing gi thagi pension matam sana pibidri kumsing english sing ani ga taraga taruki January amadigi pension phangraba pensioners sing na pifam thokpasing pibidabagi maram ngasi phawba lenga ki mekedigi wafam amata phongdok paritri Manipur Civil Service Pension Rule 1977 gi matungina kumsing English sing ani ga taraga taruktagi pension phanglaba miyoi singda hana satnaba service rule gi matungina pifam thokpasing pigadabani Manipur lenga ki Principal Secretary Finance Rakesh Ranjana kumsing English sing ani ga taraga mapan gi July thara thokiba office memorandum amagi matungina kumsing English sing ani ga taraga taruki January amadagi pension phanglaba miyoi singna pifam thok khudingmak rule gi matungina pigadabani haidi dearness allowance ki senpham adu pension phanglaba miyoi khudingmakta kanglon gi matungina pigadabani gratuity amadi phangpham thokpasing soidana pigadabani aduga medicals allowance ki senpham adu lengakna lepkhiba sangna pigadabani tha amada pensioners singda medicals allowance ki senpham oina lupa sahum pigadabani makhataba order ama thoktriba phawba hana piriba senpham adu soidana phangangadabani hainasu office memorandum aduda palli maduda natana disabled oiraba pensioners singda Manipur Civil Service Extraordinary Pension Rule 1995 ki matung ina consultants attendance allowance pigadabani consultants attendance allowance ki oina tha amada lupa lising ahum ahenbu oina phangpham thokpa pension gi senpham aduda hapkada haibana singbasu yauri hain spouse na palakli atopa pawamadana covid virus asi North Korea romdagi paisilaklabra haibigi akiba sinada fauri North Korea gi ngamkhaida lairiba Chinese officials sina phongdorakpada hauzik sinada COVID-19 laisitna sanduraklibasi ma ki yumlonana lairiba laibak North Korea romdagi paisilakpa oigadra haibigi singnaba lai haina phongdorakli seisigi April gi aroiba saruktagi sinada lockdown tawduna laklabasu hauzik phawbad numit khudingi COVID positive oibigi case masing leptana Dangdong city de hengalakli city asigi miyoi million 2.19 da haukiba sayol sida covid infection tawrakpana numit marinigi mamangdagi mafam asida lairiba miyam mayumdagi mapan thoandana lainaba khankhre makhoina diagnosis taunabagi damak city center for disease control dagi mangjawnana ayaba lawgadabani haina su phongdorakli COVID virus asina sinagi mafam sinba thungna sandorakpa asigi manungsana awang thengba region da hiana sandorakli masigi chain of transmission asi matau kramna oirakpano haibadu officials sina sapsana khangba ngamdri amasum asina maram oiduna sinagi awanglomda leiba mafam singda Chinese authority na Yanglur river gi monak taba yumsing makhoigi thongnau sing nungthil gi matamda lonchina ba khangankhre hainasu paus na phongdorakli Atopa pawamadana lenga ki numit samani gi thabak samagi manung saliba kanglagi nongpok thong luisinba ngambagi phibamda laire haukiba March kunga mathoide wasak lokhiba BJP na lusingba anauba anisuba lenga ki maikedi gi numit samani gi manung thabak sama action point sama pangthokpani haiduna March kunga taru English ngani kunga ni thode minister na lakhokhiba da yaukhiba kanglagi nongpok thangba sarukta mamangi lengak gi hauduna sagalakhiba sanathong laukthokkhibagi matungina numit chamanigi manungna sangagadori pauksi asina action point chamagi manung saliba kanglagi nongpok thangba sanathonggi phibam yengsilubada thong sigi waliba saruk sing leptana sujilaklabadi saliba tha sigi manungna soidana lusinba yabagi phibamda laire thonggi mathaktangba saruk ku paloire thonggi phambak lambi tail napa rang thabana singba loire Mamangai ningthau palingi matamna nongpok thong sarambagi ugi amadi sieki makhong phangkhiba maphamdu preserve tawnaba thongga samnaraga CD panduna makharomdagi sanglaga awanglomda thoknabagi CD su semle hairiba lambigi saraksi glass na khajinba loire adubu mathak kupkadabadi wali matek makai makup mata khara mention banatana sanathonggi ayama sarukti mention sajinba losilakli adubu thonggi sathok chasingi changphamdadi I ho bo oina lehori
thong asibu ngak senduna thamnabagi thabak laingana paikhalakpadi yari adubu haujumaki oinadi mami tahaudri hainasu pausna phongdorakli atopa paw amadana sire haina mathau mangam pangthokhraba miyoy ama halakli yamna tangna amadi tabada yamna ngakna thokpa thaudoksingi saruk ama oina sikhre haina leiraba miyoy ama chatnabigi matungina mak laikhidabagi thabak thoramsing pangthoklingai halakre hari thaudo asi west tripura district ki manung sanba kali bazar area da thokibani halakraba miyoy adugi maming akash sarkar kawi ma tha amarungi mamangdigi mangkhibadagi thiba phangdana lakhibani madugi matung tha asigi ahumda west tripura police station konba mela mathana leiba par amada asiba haksang ama thenaki haksang adugi manakta leiramkhiba bag amadi dress na singbasing adu uraba matung akash ki apokpana haksang adu maki masagi ni haina confirm tokibani amaramda akash ki apokpana phongdo khibada police na pressure pibdigi maki masani haina khumkhibani suhairi atopa paw kharadana laimakhong electricity complex manungda lam khopsinduna yum sajilambasing taktholagani minister biswajit laimakhong electricity complex manungda lanai miyoisina sangsinduna lam khopsinduna yum sajinba sar sajinduna leirambasing sidoktuna mafam adu thadoktuna sakhinaba manipur sarkar gi power minister thongam biswajina khankhre laimakhong electricity complex manungda lanai miyoi khrana sangsinduna lam khopsinduna laisile habigi paw phangmadagi ngasi power minister thongam biswajina imphal west district ki deputy commissioner amasum kangpokpi district ki deputy commissioner sp amasum MSPCL gi makok thongbo official single loinana ngasi ayuk pung nipalom tawada mafam adu satuna yengsinki electricity complex adugi manungda minister thongam biswajina hakthengna yengsinbada ain kaina lanai lam khopsinduna leibe imung nipurong gi mathakta leirama thenaki makhoi bu mafam adu thadoktuna sakhina bakhanki electricity complex adubu koliba NC5 village ki khulak amasum village ki thapubasing yauna punna unaduna complex adugi manungda leiribasing adu athuba matamda thokhinaba official warning piki karigumba mafam adu thadoktuna sataba taragadi sab saba ain goeba mateng lauragani haki minister biswajina hai lengak ki oiba lamda kanagum lanai miyoy amata hekta lam khopsilaga lesinba yadi electricity complex asigi manung amasu mapani akoibida leiba sarkar gi lamda kanagum lanai miyoy amatana hekta lesinba yadi karigumba leisilamba taragus athubu matamna mafam adu thadoktuna hongdokhina bakhangan khianisu pawsna palakli atopa pawamadana memar masasing Aadhaar card sarama miyoy amagi laptop examination taunaba khankhre mamangsagi September 13 da Imphal International Airport gi memar nation taragamari Delhi tamna flight tungnaba thorang lambadagi police na phakhraba matuna memar masasingi damak Chuchampur bazar gi SBI gi mayukna badal leiba dukan amadagi Aadhaar card sing semjin sajinbagi sajinmani haiba Chuchampur New Zau Bank dagi Rejoice Melun Zau Allies mangthalian chaini phugi sistautuna thamnakhiba laptop adu akampata leiba nelita examination taunaba CGM Imphal West na ngasi order oina khankhre mamangsagi September 13 da Imphal International Airport leiriba foreign check post na hairiba memar nation taraga mari edu sasinaba Aadhaar card sing paiduna flight tonaba ticket kaklami haibigi damak police na miyoi taraga mari bu airport gi fakhi thaudu odurigi singjamai police station na lokhalakpa FIR digi memar masa taraga mathoi CGM Imphal West na mamangsagi October 10 da judicial custody remand pikhi aduga lemhoriba memar masa ahumna juvenile ni haina claim tawbadagi tagyel da leiba juvenile children's home da observation gi damak remand pikhi haina su phongdorakli ताबद यामना लेबक थिबा पाव मन दिल्ली द सई निपान की माहिरोई नुपी मसा अमा होमवर्क तौदे हाइना ममाना युमथक्ता नुंगसा मरक्ता पुल्लगा थमख्रे दिल्ली द सई निपान खक्त ngairiba माहिरोई नुपी मसा अमा युम की मथक्ता मखो मखुत पुल्लगा नुंगसा मरक्ता थंबगी फुटेज अमा सोशल मीडिया द वायरल होइख्रे थाउदो दुई मतंग दिल्ली पुलिस ना सदखिबा इनिशियल इन्वेस्टिगेशन angang adu mamani school gi homework loisinde haiduna dandi oina yumthakta nungsa na makhom khut pullaga thamkhibani haiba khangde hari police ki source matung ina di victim video adu ihan hana karwal nagar locality digi phangki adubo thaudo aduga mari leinana sab information amata police ta famungam khide tungda video adu kajau khas area digi thagalakhibani haiba sabsana khamungam khibaga loinana yum adu khangdukna bagi thabak sataki video adu angang adu yumthakta nungsada makhom mukhut pullaga thamba aduda maki haksang gi mafam kyada paksan skin burn tawki thaudo sigi matangna police na investigation satharaba matungna yum adu masakhang mangam khibaga loinana angang adu gi mama adu wangpong satakre
ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛ ꯂꯣꯏꯗꯕꯗꯒꯤ ꯃꯤꯅꯤꯠ ꯃꯉꯥꯗꯒꯤꯅ 7 ꯐꯥꯎꯕ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯊꯝꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯇꯦꯟꯇꯛꯅ ꯄꯥꯎ ꯑꯃꯅ ꯕꯔꯂꯤꯟꯒꯤ ꯁꯣꯞꯄꯤꯡ ꯁ꯭ꯇ꯭ꯔꯤꯠꯇ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯃꯗ ꯀꯥꯔ ꯊꯧꯖꯤꯟꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ ꯉꯁꯤ ꯕꯔꯂꯤꯟꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯃꯗ ꯀꯥꯔ ꯊꯧꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯨꯂꯤꯁꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯕ ꯖꯔꯃꯟ ꯑꯃꯦꯔꯤꯀꯥꯅꯤ ꯍꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯅ ꯗꯨꯀꯥꯟꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗ ꯊꯧꯖꯤꯟꯗꯨꯅ ꯋꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ